ꯑꯩꯈꯣꯏ ꯂꯥꯟꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯂꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯠ ꯑꯣꯐ ꯑꯋꯥꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗ ꯀꯥꯡꯕꯨ ꯈꯔ ꯑꯃꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯂꯊꯝꯃꯤ ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯀꯩꯗꯧꯕꯩ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯗ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯊꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤꯅꯤ ꯑꯗꯣ ꯂꯥꯟꯁꯤ ꯑꯗꯨ ꯑꯃ ꯑꯗꯨꯒ ꯂꯥꯟꯁꯤ ꯀꯅꯥꯅ ꯀꯥꯞꯄꯛꯏꯅꯣ ꯍꯥꯏꯕꯗꯤ ꯂꯥꯟꯁꯤ ꯃꯤꯇꯣꯞꯅ ꯀꯥꯞꯄꯛꯄꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯤꯇꯣꯞꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅꯗꯤ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯔꯛ ꯇꯧꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯤꯔꯝꯗꯒꯤ ꯂꯥꯛꯑꯒ ꯈꯨꯜꯂꯤꯡꯉꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯃꯈꯣꯏꯅ ꯑꯣꯚꯔ ꯄꯋꯥꯔ ꯇꯧꯔꯀꯥꯟꯗ ꯈꯨꯠꯂꯥꯏꯅ ꯑꯃꯗꯤ ꯀꯩꯅꯣꯅ ꯑꯣꯚꯔ ꯄꯋꯥꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯛꯄꯅꯦ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯂꯥꯟ ꯍꯧꯔꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯍꯧꯔꯀꯥꯟꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯦꯔꯦꯇꯤꯞꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯅꯦꯔꯦꯇꯤꯞ ꯉꯥꯛꯇꯅꯤ ꯁꯤꯖꯤꯟꯅꯔꯤꯁꯦ ꯃꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯅꯔꯕꯅꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯝ ꯑꯃ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯂꯝ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯃꯥꯒꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ ꯑꯗꯨꯒꯤꯗꯅꯤ ꯃꯣꯏꯅ ꯂꯥꯟ ꯍꯧꯔꯤꯁꯦ ꯑꯗꯨꯗꯅꯤ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯍꯥꯏꯔꯤꯁꯤꯅ ꯅꯪꯅ ꯂꯩꯔꯤꯕ ꯂꯝꯗꯣ ꯀꯅꯥꯒꯤ ꯂꯝꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯂꯝꯗꯣ ꯃꯅꯤꯄꯨꯔ ꯀꯧꯏ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯁꯤ ꯀꯅꯥꯒꯤ ꯂꯝꯅꯣ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯒꯤꯅꯤ ꯁꯤꯒꯤ ꯂꯝꯁꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯇꯥꯝꯗ ꯏꯠ ꯏꯁ ꯕꯤꯂꯣꯡ ꯇꯨ ꯗ ꯒꯚꯔꯟꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯝꯁꯤꯒꯤ ꯃꯥꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤ ꯑꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯧꯈꯤꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯦꯜꯍꯧ ꯃꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯂꯝꯁꯤ ꯑꯣꯏꯔꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯄꯨꯋꯥꯔꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯥꯇꯝꯗ ꯏꯗꯨꯅ ꯂꯩꯔꯕ ꯑꯗꯨꯒ ꯑꯅꯧꯕ ꯃꯣꯗꯔꯟ ꯄꯦꯔꯣꯠꯀꯤ ꯑꯗꯨꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯌꯥ ꯑꯃꯅ ꯏꯅꯔꯒ ꯂꯩꯔꯕ ꯄꯣꯠ ꯑꯃꯒꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯁꯤꯗ ꯂꯩꯔꯀꯥꯟꯗ ꯃꯀꯥ ꯑꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯗꯨ ꯕꯥꯏ ꯍꯨꯛ ꯕꯥꯏ ꯍꯨꯛ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯑꯃ ꯄꯤꯒꯅꯤ ꯃꯈꯣꯏꯗꯤ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅꯦꯕ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯤ ꯃꯤꯅ ꯀꯥꯞꯄꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯂꯥꯟ ꯂꯦꯞꯄꯨ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯕ ꯇꯥꯒꯅꯦꯕ ꯃꯁꯤꯅꯦ ꯑꯩꯈꯣꯏꯅ ꯃꯣꯔꯦꯂꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯃꯣꯔꯦꯂꯤ ꯃꯥꯏꯊꯤꯕ ꯍꯥꯏꯅ ꯂꯥꯛꯇꯣꯏꯁꯦ ꯂꯥꯟ ꯃꯤꯅ ꯀꯥꯞꯄꯅꯤ ꯃꯤꯅ ꯂꯥꯟ ꯀꯥꯞꯄꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯥꯟ ꯀꯥꯞꯄꯦ ꯍꯥꯏꯅ ꯀꯥꯏꯗ ꯍꯧꯔꯁꯤ ꯀꯤꯔ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛꯇꯨ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯡꯁꯦ ꯐꯣꯔꯦꯁꯀꯤ ꯑꯣꯐꯤꯁ ꯃꯌꯥꯝ ꯃꯩ ꯊꯥꯕ ꯍꯧꯕ ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯖꯣ ꯃꯣꯏꯅ ꯇꯥꯔꯤꯕ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯗꯣꯃꯤꯅꯦꯟ ꯇꯧꯕ ꯖꯒꯥꯗꯨꯅ ꯂꯩꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤ ꯖꯒꯥꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯖꯦꯅꯣꯁꯥꯏꯠ ꯇꯧꯅꯅꯕ ꯍꯥꯠꯇꯣꯛꯅꯅꯕ ꯑꯗꯣ ꯍꯥꯠꯅꯅꯕ ꯆꯠꯈꯤꯅꯅꯕ ꯇꯥꯟꯊꯣꯔꯛꯄꯒꯤ ꯄꯣꯠꯅꯦꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯦꯁꯅꯦꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯦꯗꯤꯌꯥꯗꯗꯤ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯑꯁꯤꯕꯨ ꯖꯦꯅꯣꯁꯥꯏꯠ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅꯦꯕ ꯃꯁꯤ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯕꯅꯤꯅ ꯂꯥꯟꯁꯤ ꯃꯤꯅ ꯀꯥꯞꯄꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯟꯁꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤ ꯑꯩꯈꯣꯏꯕꯨ ꯊꯨꯒꯥꯏꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯕꯨ ꯗꯤꯐꯦꯟꯁ ꯇꯧꯕ ꯄ꯭ꯂꯁ ꯑꯦꯇꯦꯛ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯕꯅꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯐꯅ ꯀꯨꯏꯔꯦ ꯊꯥ 19 ꯁꯨꯈ꯭ꯔꯦ ꯊꯥ 19ꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯍꯤ ꯑꯃꯛꯇꯪ ꯊꯣꯛꯂꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯦꯇꯦꯛ ꯀꯣꯛꯇꯨꯛ ꯍꯥꯏꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯒ꯭ꯔꯤꯇꯤꯡꯁ ꯍꯥꯏꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗ ꯒ꯭ꯔꯤꯇꯤꯡ ꯇꯧꯕꯤꯗꯣꯏꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯋꯥꯍꯪꯁꯤ ꯂꯥꯛꯄꯗꯨꯅꯦꯕ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯌꯧꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯉꯛꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯤ ꯀꯅꯥꯕꯨꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ ꯀꯅꯥꯕꯨꯅꯣ ꯅꯍꯥꯟ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯗꯨꯅꯤ ꯑꯩ ꯍꯟꯖꯤꯟꯖꯔꯣꯏ ꯃꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ
ꯑꯩꯈꯣꯏ ꯚꯥꯏꯂꯦꯟꯁ ꯇꯧꯗꯅꯅꯕ ꯄꯤꯁ ꯂꯥꯡꯅꯅꯕ ꯋꯥꯔꯤꯗꯨ ꯁꯥꯟꯅꯧ ꯍꯥꯏꯅ ꯊꯥꯗꯣꯔꯛꯄꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯇꯣꯛꯑꯁꯤꯀꯣ ꯀꯨꯀꯤꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯂꯥꯛꯄꯤꯔꯤꯕ ꯃꯗꯨꯗ ꯌꯥꯎꯕꯤꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯨꯕ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯂꯥꯛꯀꯥꯟꯗ ꯏꯝꯐꯥꯜꯗ ꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯉꯁꯤꯐꯥꯎꯗ ꯐꯣꯡꯗꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯌꯥꯎꯕꯤꯔꯨꯕ ꯆꯠꯄ ꯌꯥꯎꯕꯤꯔꯤꯕ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯅꯔꯦꯕꯜ MLA ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯕ꯭ꯂꯤꯛꯇ ꯑꯃꯇꯪ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯧꯔꯦ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯨꯟꯕ ꯄꯨꯟꯗꯕꯗꯨ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯈ꯭ꯔꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯌꯣꯛꯇꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯝꯕꯤꯔꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯪꯊ ꯇꯞꯊꯅꯅꯕ ꯑꯩꯈꯣꯏ ꯑꯝꯇꯪ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤꯅ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡꯃꯩ ꯉꯔꯥꯡ ꯀꯥꯞꯄꯦ ꯍꯥꯏꯁꯦ ꯀꯧꯇ꯭ꯔꯨꯛꯇ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯖꯒꯥꯗ ꯑꯗꯣ ꯀꯧꯇ꯭ꯔꯨꯛꯁꯤ ꯉꯁꯥꯏ ꯄꯥꯔꯇꯤꯀꯨꯂꯔ ꯍꯪꯕꯤꯔꯤꯁꯦ ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯕꯁꯤ ꯖꯒꯥꯁꯤꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯧꯇ꯭ꯔꯨꯛ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯕꯣꯕꯤꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯂꯩ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯆꯧꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯃꯁꯤꯒꯤ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯃꯈꯣꯏꯅ ꯑꯦꯔꯤꯌꯥ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇꯅꯤ ꯃꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝꯅ ꯀꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯀꯅꯥꯅ ꯀꯔꯤꯁꯦ ꯃꯩꯇꯩꯒꯤ ꯀꯅꯥ ꯇꯧꯔꯤꯁꯦ ꯗꯣꯔꯤꯟ ꯄꯥꯏ ꯌꯦꯡꯕ ꯄꯣꯠꯇ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯅꯤ ꯑꯦꯇꯦꯛ ꯇꯧꯔꯤꯁꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ ꯀꯅꯥꯕꯨꯅꯣ ꯍꯥꯏꯌꯦꯅ ꯖꯔꯃꯟꯒꯤ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯂꯤꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯔꯥꯏꯇꯔ ꯍꯥꯏꯇꯥꯔꯦ ꯁꯥꯃꯨꯑꯦꯜ ꯕꯤꯀꯦꯠꯁꯅ ꯏꯈꯤꯕ ꯋꯦꯇꯤꯡ ꯐꯣꯔ ꯒꯣꯔꯣꯠ ꯍꯥꯏꯅ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗꯕ ꯄꯣꯠ ꯑꯃ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗꯕ ꯄꯣꯠꯁꯤ ꯑꯃ ꯑꯗꯨꯝ ꯉꯥꯏ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯃꯥ ꯑꯃ ꯃꯗꯨ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗꯕ ꯄꯣꯠ ꯑꯃ ꯉꯥꯏꯔꯤ ꯗ꯭ꯔꯃꯥꯁꯨ ꯂꯣꯏꯁꯤꯟꯒꯦꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯈ꯭ꯔꯦ ꯅꯍꯥꯟ ꯍꯥꯏꯔꯦꯅ ꯍꯧꯈꯤꯕ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯅꯤ ꯈꯣꯠꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯔꯨꯔꯀꯥꯟꯗ ꯑꯃꯨꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯍꯥꯏꯒꯦꯗ ꯀꯨꯀꯤꯒꯤ ꯗꯣꯃꯤꯅꯦꯟ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯗꯤ ꯑꯗꯨ ꯍꯥꯟꯅ ꯇꯧꯈꯤꯔꯣꯏ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯟꯅ ꯇꯧꯒꯅꯤ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯇꯧꯔꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕꯤꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯆꯪꯕ ꯌꯥꯔꯨꯗ꯭ꯔꯒꯁꯨ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯐꯦꯟꯁꯤꯡ ꯇꯧꯔꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ 10 ꯀꯤꯂꯣꯃꯤꯇꯔ 10 ꯇꯧꯒꯦꯅ ꯍꯥꯏꯕꯅꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛ ꯀꯌꯥ ꯆꯪꯁꯤꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯊꯣꯛꯍꯜꯂꯀꯥꯟꯗ ꯄꯤꯄꯜꯁꯤꯡꯗ ꯁꯦꯟꯁ ꯑꯣꯐ ꯁꯦꯀꯨꯔꯤꯇꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯆꯪꯉꯔꯣꯏꯀꯣ ꯍꯥꯟꯅ ꯆꯪꯈꯤꯕ ꯀꯥꯡꯕꯨꯁꯤꯗ ꯂꯩꯖꯈ꯭ꯔꯦ ꯆꯪꯉꯔꯣꯏ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯣꯏꯕ ꯉꯝꯗꯦꯕ ꯑꯗꯨꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯍꯥꯟ ꯇꯥꯡ 22ꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤ ꯂꯣꯟꯅꯕ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕꯒꯤ ꯍꯧꯖꯤꯛꯇ ꯐꯣꯡ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯌꯧꯔꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯈꯠꯄꯤꯔꯤꯕꯒꯦ ꯂꯧꯈꯠꯂꯕ꯭ꯔꯥ ꯂꯧꯈꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯧꯈꯠꯇꯦ ꯍꯥꯏꯅ ꯎꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯀꯥꯟꯗ ꯃꯥꯒꯤ ꯗꯤꯕꯂꯞꯃꯦꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯤ ꯃꯗꯨꯃꯛ ꯇꯥꯕꯗ ꯑꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯈꯔ ꯁꯨꯝ ꯊꯃꯣꯏꯗ ꯈꯔꯗꯤ ꯗꯤꯕꯂꯞꯃꯦꯟꯠ ꯈꯔꯗꯤ ꯇꯧꯔꯤ ꯀꯥꯏꯅ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯨ ꯗꯤꯕꯂꯞꯃꯦꯟꯠꯇꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯗꯤꯕꯂꯞꯃꯦꯟꯠ ꯏꯁ ꯑ ꯄꯥꯔꯠ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯔꯤꯅꯤꯅ ꯂꯥꯟ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯇꯧꯕꯁꯨ ꯌꯥꯗꯦꯀꯣ ꯑꯗꯨꯁꯨ ꯄꯥꯔꯠ ꯑꯃ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯀꯥꯞꯍꯟꯗꯕꯗꯨꯅꯦꯕ ꯀꯥꯞꯍꯟꯗꯕꯗꯨꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯅꯥꯅ ꯇꯧꯒꯗꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯏꯂꯦꯟꯠ ꯁ꯭ꯄꯦꯛꯇꯦꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯋꯥꯍꯪꯁꯤꯅꯦꯕ ꯃꯁꯤꯗ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯇꯧꯕꯤꯔꯛꯀꯗꯕ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯛꯇ꯭ꯔꯕꯅꯤna ꯑꯩꯈꯣই ꯏꯁꯥꯅ ꯇꯧꯖꯕ ꯇꯥꯏꯌꯦꯕ ꯏꯁꯥꯅ ꯇꯧꯖꯕ ꯇꯥꯏ ꯃꯥꯏꯀꯩ ꯂꯝꯕꯤ ꯌꯦꯡꯅꯔꯒ ꯑꯗꯨꯅ ꯃꯥꯏꯀꯩ ꯂꯝꯕꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯀꯥꯡꯕꯨꯁꯤꯡ ꯃꯔꯨꯑꯣꯏꯅ CSOꯒꯤ ꯂꯦꯚꯦꯜꯗ ꯋꯥꯛ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯗꯤꯐꯦꯟꯗꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯒꯤꯗ ꯂꯩꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯃꯗꯨꯃꯗ ꯁꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯁꯨꯁꯤꯕꯨ ꯀꯝꯗꯧꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯦꯀꯥꯗꯦꯃꯤꯛ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯀꯥꯟꯗ ꯁꯤ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤ ꯁꯤ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ
wa nungai hengini haiduna aikoina mikhan ke bo mihir uri ba kangbu mayam singse makoi singi rajniti gi oiba akoi gi congress bu ojunu bjp bu ojunu cpi bu ojunu tongan ba line am leire ga so aikoi yu jikti apun ba collective bom decision am lok do ya da tanza am oire ba habidi mini tawbirak na aduna sigi tanza sida ina mi ai ngasi ningsing se basi aikoi pumna mangna yamna khoksu phawuda Manipur ki father of Manipur hani haina aikoina haineriba lamyan bi jam irabo na hai bo hai maka gai ko jege man hai hojikti tinabagi sengut buki matamni lau ingkhol gi matang da yanadre haiduna aikoi masel khaiduk na bo matam natti haiduna mangna haibirme aduna aikoi hojikti koi sengut buki matung ne ba aduna amasi gi wise english te harika na koni inclusive haiba aikoi se inclusive oibu wakhalo na pulle harika anda aikoi di thingneri ba aikoi gi mangda tari bu issue se masi gi issue se face on khona bo matam da asaina hajeri ba si so ki level de lebiri ba defense force ki level de lebiri ba intellectual singum su politician mam sing kum kanar gana aikoi ni kan natra gadi mini kan loidabunina madu cooperation amadi coordination leina thabak tongmina ba si kaktana aikoi giram damse kan mangam gani hai wo pnai tamse हम नुआइसे अखोगी कुकी एमएलए तरादी हुजिबावदा यामना सॉलिड ओन स्टैंड तौरगा मखोगी ओइबा डिमांड हाइदारे मगी तोंगान बा कोटु आईटीएलएफ ना लौरिबा डिमांड यूनियन टेरिटरी सेपरेट एडमिनिस्ट्रेशन दा जो अदुमक स्टैंड तौरगा लेरी अदुगा मखोगी ओइबा आदि जंक्शन बयाबा थबक से कोई यूनियन होम मिनिस्टर दा गवर्नर दा मेमोरेंडम पिशन दना अखोगी तोंगान बा अखोगी ममांग दा 25 days why that hill areas committee na october gi middle of the da low ki ba koi decision do yaning da ba phong do pagi koi gi memorandum pisan ki ba ba ta koi na chapter thaira ga union territory p tara ga di hai ba crisis as gi resolve to bi amata ngar ba we do oi gani ha ba wa phong pau tham gi ba aduga som na kan da koi gi na ruling amadi sida chatminari ba council of minister gi marak ta koi gi leader sining ba gi wa phong wakhalo lak ba adu tara ga di koi gi marak sida unity leitre lengak ta ba unity later taragadi kamaina khogi prajamiam se nga ka tori bano crisis se kamaina resolve to godori bano have a question dini julai se kamai ying beaza jiki gasi gi khoi khanan neinabagi thorum si khoi maru na lebak sibu paibiri ba lenga ku yobi rum myam sing tabirum gani ni khali aduga masi tabira kanda sai gi maru na piri gi area da lebiri ba khoi gi kunja singi lakte gi achobu thotang lori ba khoi gi bobi kana bobina asai oja bobina hai badu yamna emotional oi ba aduga asa hai badu ai khoi ni kadi ma kaira gadi imphal yor kani na hai badu madu yamna maru oi hai ta de na hujik si ai khoi na tawgada ba se kari no hai ba si kupna dang khana haning moi ga pamudini leiri ba khoi gi dgp su mi gi oi gre adu dgp oi ga di dgp ma khada leba ma ko tongan wari sabi usingda dgp gi level da hai bi ya ba mong da ai ji protocol kai bi ya de dgp de wang bu ya de ai bi matam do tok bi ro sing khang badi dgp ni ka su khang oi ba khang di ground rule da leiri ba ma da oc gi level da tabak tori ba asp gi level da tabak tori ba adu outpost leiri ba ma sing ni ba khoi mai tai sing hai tare morona ma khoi ni thing ni awaba mai grade kanu mayam sing si koi punna nei ne bata dgp yogding gi ma kada le ma sing dina pbo ba si le de feedback pbo ba kana do lenga ku sing pbo ba lenga ku sing na punna par kan sine de ya de hai ba podum tham re gi kamai taw am taw bi kani na aina sai ngai bi pum de ya ro ba aduna hujik si maru na game plan si punna muk si india gi game plan amane akhoi di wali ba muri tawli ba si game plan amane ba si gi game plan si khoi si saruk ya ro re ba khoi kana na khoi si isan bu khangje da saruk ya re ba isan ho jikti sab isan khang ba matam oi re sin khang ba matam oi re rajniti taw mi su as nang di si taw dor bani ko nang bot che handak bira le ni ko na hai bi asma bira le kanum sin dor ni hai bi amadu de ai khudong sa ho bi bi gi part to khoi gi hang puppet ki type to le bi no hai bane le bi no aku serius tu juga aku ini aran leher kadi noi ki direction tu lale hai bi usin tu noi ki direction tu lale somsa loy aku chat case ni ba adu hojik leher ba posida adu ne road map karino peace ki road map le bi rebra solution wereng ne road map le rebra hai ba potu di min to ngre ni ki ne ngai di aku su kare ko na re sini adu hojik si maruna harvesting gi matam yore aduna asai low si pan na bhona ba low thana bhona matam da khudong thiba awa mi hinje kang chonga piri ke sing gi manang na bu jaga da
ꯊꯥꯖꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯧ ꯂꯣꯛꯄ ꯃꯇꯝꯁꯤ ꯌꯧꯔꯦ ꯑꯗꯨꯅ ꯂꯧ ꯂꯣꯛꯄ ꯃꯇꯝꯁꯤꯗ ꯂꯧ ꯑꯗꯨꯒꯨꯝꯕ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯝ ꯀꯌꯥ ꯂꯩ ꯂꯝ ꯑꯦꯀꯔ ꯀꯌꯥ ꯂꯧ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯨ ꯃꯃꯥꯡꯒꯤ ꯑꯩꯅ ꯀꯣꯀꯣꯃꯤꯗ ꯂꯩꯖꯔꯤꯉꯩꯗ ꯑꯩ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯛꯄ ꯔꯦꯀꯣꯔꯗꯀ ꯑꯗꯨꯒ ꯀꯣꯀꯣꯃꯤꯅ ꯂꯧꯕ ꯔꯦꯀꯣꯔꯗꯀ ꯇꯪꯈꯥꯏ ꯑꯃ ꯈꯦꯠꯅꯩꯕ ꯃꯣꯏ ꯇꯪꯈꯥꯏ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯤ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯀꯣꯀꯣꯃꯤꯅ ꯂꯧꯔꯛꯄꯁꯤꯅ ꯗꯕꯜ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯈꯪꯉꯀꯥꯟꯗ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯧ ꯄꯥꯜꯂꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯄꯥꯜꯂꯒꯗꯤ ꯂꯧ ꯂꯣꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯀꯔꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯔꯤ ꯂꯧꯍꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯅꯕ ꯃꯇꯝꯗ ꯀꯅꯥ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯀꯅꯥ ꯊꯝꯗꯣꯔꯤ ꯕꯦꯁꯤꯛ ꯀꯅꯥ ꯊꯝꯗꯣꯔꯤ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯁ ꯑꯣꯐ ꯁꯦꯀꯨꯔꯤꯇꯤꯁꯦ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯦꯟꯁ ꯑꯣꯐ ꯁꯦꯀꯨꯔꯤꯇꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯨ ꯉꯔꯥꯡꯒꯤ ꯃꯃꯥꯡ ꯆꯍꯤꯗꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯤꯐꯠꯇ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯨ ꯑꯩꯈꯣꯏ ꯅꯝꯕꯗ ꯃꯣꯏꯅ ꯉꯝꯈꯤꯗꯅ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯕ ꯀꯣꯟꯅ ꯂꯥꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯉꯝꯗꯅ ꯆꯥꯛꯀꯧꯈꯤꯗ꯭ꯔꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛꯀꯧꯒꯅꯤ ꯀꯥꯏꯅ ꯁꯨꯝ ꯈꯔ ꯉꯥꯡꯅꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯁꯤꯜꯂꯦ ꯏꯔꯥꯡꯁꯦ ꯑꯗꯨꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯅꯤꯊꯤꯡ ꯂꯣꯏꯅ ꯇꯧ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯐꯥꯎꯔꯣꯏꯕ ꯅꯣꯏ ꯆꯥꯛꯀꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯂꯤꯂꯥ ꯇꯧꯒꯦꯔꯥ ꯏꯁꯩ ꯇꯧꯒꯦꯔꯥ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠ ꯁꯦꯟꯁ ꯑꯣꯐ ꯁꯦꯀꯨꯔꯤꯇꯤꯗꯨ ꯁꯨꯡꯂꯩ ꯂꯩꯍꯟꯗꯕꯗꯨꯅꯦꯕ ꯁꯤ ꯂꯩꯇ꯭ꯔꯤꯉꯩꯒꯤꯗꯤ ꯑꯗꯨꯝ ꯏꯔꯥꯡꯁꯤ ꯏꯗꯛ ꯊꯣꯛꯀꯅꯤ ꯉꯔꯥꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯏꯀꯧꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯦꯜꯒꯤꯗꯨ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯩꯅꯣꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯉꯥꯡꯕꯗꯣ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯍꯥꯏꯕ ꯍꯣꯏ ꯔꯤꯁꯦꯇꯜꯃꯦꯟꯁꯦ ꯉꯁꯤꯃꯛꯇꯤ ꯌꯥꯗꯕꯁꯨ ꯌꯥꯏ ꯍꯌꯦꯡꯃꯛꯇꯤ ꯌꯥꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯄꯦꯟꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯀꯗꯥꯏꯗꯒꯤ ꯕꯥꯏꯀꯨꯛ ꯂꯥꯛꯀꯦꯔꯥ ꯍꯨꯔꯥꯟꯒꯦꯔꯥ ꯑꯩꯒꯤ ꯄ꯭ꯔꯖꯥꯗꯨ ꯅꯨꯡꯉꯥꯏꯅꯕ ꯌꯥꯗꯦ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯧꯔꯣꯛ ꯊꯥ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯕꯒꯦ ꯂꯧ ꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁꯀꯤ ꯂꯥꯟꯒꯤ ꯀꯩꯅꯣ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝ ꯐꯕ ꯉꯥꯛꯇꯅꯦ ꯂꯝ ꯑꯅꯤ ꯅꯣꯡꯃꯩ ꯀꯩꯅꯣ ꯂꯥꯟ ꯊꯦꯡꯅꯕ ꯑꯅꯤꯁꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯏꯀꯣꯅꯣꯃꯤꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦꯕ ꯏꯀꯣꯅꯣꯃꯤꯗ ꯗꯣꯃꯤꯅꯦꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯊꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯏꯀꯣꯅꯣꯃꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯐꯕ ꯂꯣꯏ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯅꯦꯁꯦꯁꯔꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯂꯥꯟ ꯉꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯛ ꯑꯗꯨ ꯈꯛꯇ ꯑꯣꯏꯗꯣꯏꯔꯥ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯅꯣꯡꯃꯩ ꯃꯔꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯩꯅꯣꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯅꯕ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯇꯣꯉꯥꯟꯕ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯐꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯔꯣꯗ ꯃꯦꯞ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯑꯩꯒꯨꯝꯕ ꯑꯃ ꯀꯔꯤꯝ ꯈꯪꯗꯕ ꯑꯃꯅ ꯇꯥꯛꯁꯜꯂꯨꯕꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯒꯗꯒꯦ ꯑꯣꯀꯦ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯕꯅꯤ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯅ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯀꯩꯅꯣꯒꯤ 70,000 ꯍꯦꯟꯅ ꯂꯥꯛꯑꯦ ꯀꯗꯥꯏ ꯂꯩꯒꯤ ꯂꯩꯅ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯂꯩꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦꯕ ꯂꯩꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯃꯣꯏ ꯂꯩꯔꯝꯗꯕꯅ ꯍꯦꯟꯅ ꯐꯔꯦꯕ ꯃꯣꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯁꯨ ꯀꯥꯈꯠꯂꯒ ꯀꯥꯞꯄ ꯌꯥꯕꯁꯦ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯂꯦꯟ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯦꯟ ꯈꯥꯏꯗꯣꯛꯄꯤꯕꯒꯨꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯅꯗꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯂꯩꯅꯒꯗꯕ ꯕꯐꯔ ꯖꯣꯟꯒꯗꯣ ꯃꯣꯏꯅ ꯊꯣꯟꯖꯟꯕꯤꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯃꯣꯏꯅ ꯑꯣꯏꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕꯤꯔꯦꯕ ꯃꯁꯤ ꯑꯐꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯦ ꯏꯟꯗꯤꯌꯥꯒꯤꯅꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯨꯡꯀꯧ ꯀꯧꯕꯤꯔꯨꯅꯨ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛꯁꯦ ꯇꯧꯕꯤꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯃꯐꯝꯁꯤꯗꯁꯨ ꯍꯥꯏꯕ ꯗ ꯀꯟꯐ꯭ꯂꯤꯛ ꯑꯣꯐ ꯇꯨ ꯏꯟꯇꯔꯦꯁ ꯍꯥꯏꯕꯗꯨꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯥꯒꯤ ꯒ꯭ꯔꯦꯇꯔ ꯏꯟꯗꯤꯌꯥ ꯁꯦꯝꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯧꯔꯤꯕ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤꯒꯤ ꯗꯁꯥꯁꯦ ꯇꯥꯕꯅꯦꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯅꯤꯅꯤ ꯑꯃꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯃꯅ
ko economical ni yam pasa yam thada in tam sub karo ni mai male thadar se adu mabudu potu mai pak ne bu hono botam da akhoi gi manung da leba internal gi oibu karo da akhai bu pi se moina kasu mukhina kam da bia obi da bai tare khoi mai dei singa leba wa ja no da hayeng khar da no hal lo re akhoi na pa mi po se mai pa lo re haina adu gum da khallaga tawra punina akhoi na penjedi se akhoi na kamdong na india gi state amu oi ki bagi how manipur become the part of state indian union da akhoi mai pun gi ge hai bagi potu da side ta re ba akhoi ni merger agreement gi matang gi mamang da manipur state constitution act legedana isa gi ironum leingak sin na bagi mikhal pangthok ra baleba abo da namduna moi marso hongi bani madu gi marso gi potu su akhoi na akhoi gi wahi da akhoi annexation namdun lokson mai da re marso ni sam dun marso dun madu namdun lokson gi bani hai bagi irang ye de thole madu gi wahu du hairu ra na akhoi ti inti india ni hede mahaiba aduga leiriba sigi leiriba india gi ib keno mayam singsin su akhoi si adugu magi wakhal mayam du ura kan haidara akhoi gi mamji khene na inti indian on sakane ni masa mo oi masigi matang da hokiba keno da khoi gi hana gi matam magi akhoi gi india gi home secretary oiramba jkp laina itsa gi program su yam pakana hai gre haidara akhoi gi madu ta da ba gu mamna mai ani mune thaje de haidara mani hujik india gi north east tariba army officer mayam sing sidaman pibani itsa idsa ida isaje sigi program na mana officer mayam sing har se aikoina india da aikoina manipur da kamdona aikoina kano treatment to gade ge se akoi hana mamang da khangde india gi manipur gi itihas manipur gi puari khangde bana mar modana aikoina aran bkhra tawre mama sa hari ne ba adu da mana manipur gi itihas lady officer ma do oi wari leni bhaiga chandra gi wari manipur da kamdona hinduism sanga ki ba manipur da kamdona muslim legi ba adu ma lady bo manipur gi lady ba to ni thomayam ne sem ki ba ma wari li da kanda kamdona manipur na india gi part amu oikiba matam du de inagi bada india gi merger agreement kari kari sign tawne gi ba adu gi mamang de instrument of assassin kari kari inagi ba adu gu mon ka da man hai si manam toina hai bo for ya phajab hai aikuina merger agreement ineram da matam da akoi gi silong da akoi gi manipur gi maharashtra ni kono na soi to ya da bo matam da ada mumbai da hospital da le ba iron matam gi iron man of india na hai ba sardar vallabhbhai patel na is there any brigadier in the haina afam du de brigadier amu leitra bra tawya de hadu brigadier leitra hai di ma nam to hlai be ata to adu gi port phawda manipur gi kanu oi manipur gi le manipur gi singda adu gi pen da ba wahi hai gi pen da le ri bani adu ma le ri bani aduna manipur ne india sanga ba matung da india nim tamba country amu na south east asia da masong phun le ramba man hai bani ni hai bani ti ko masong phun le ramba india na india sanga kanda kwai di kanda ba akhoi chief commissioner amana kanu wiring da party state oi bse masidigi akhoi in manipur singda nungai te bokun khangre hai se ma masana hari ne ba madudi yauri ba army officer mayam sing haidare adugu mo officer mayam sing no hari bo mayam sing madu ona da ina taraga mafum sida posting da ra kanda kam khamdre haidare aduna akhoi inti indian ogi mi yeng da leibani aduna huji kuki kangu sing sidi suspension of operation lega india gi constitution manu da agreement in da la kana tabuk to ni habi gi wakana makhoi di mission pakchang ba akhoi na tongan baleba ama sem na bagi akani gi akhoi gi india gi tongana lagdo insurgent movement leibani haibo kan khala kan da akhoi ji adum lan uhan ma se masi kari haiduna akhoi india da pulu bagi aran mani haidare india da pun bagi aran bu oru ba akhoi na hauzik si india na to bidribni nam akhoi isana tawji haibu ne ba akhoi isana tawji haibu sida laminiri ba akhoi masel se amana sawi amana pi nang nang ngawi nang nang ngangi ya panglu mu ga leina re ba sin kamang na kamala akhoi kamaduna kanu oidune ba yene ba kamala lan thino dino ba nang na thanang na madra haya gadi saunar kari mayam pungok si wa kan ngang ko dai dai si lu ru tan za de ko ego gi class tung na je ba ego gi class tung je khoi bai bu aduga si su kang su politician kang su heta ka thok na je hai dare hai budi kai gi no ai khu gi tung gi future gi dam ta hai dare adu ai khu gi yeng le ri bu yeng na ba sina ai khu da hanan illiterate to si da ai khu shwana ka kun ka gi de ke hai bu potuni lai ri se okay am nuai